Press Information Bureau PIB Imphal na sinduna ngasi DC Office Thoubal gi complex ta leiba counting hall da nongmagi oiba media workshop ama pangthokre. Laingang na paikhalakliba social welfare scheme sing amadi project singi matangda media ki miyoi singda ningthina khanghananabagi pandam da pangthokiba media workshop aduda DC Thoubal Ahanthem Subhas IAS PIB Imphal ki MCO Premlata Loitam amasung SP Thoubal Jogesh Chandra Haubizam IPS na athoiba mitung thauram mapu amasung akhanaba mitung sing oiki athoiba mitung ki warol piraduna DC Thoubal Ahanthem Subhas na haikibada lainga ki scheme sing miyam da khanghanaba haibasi media ki achoba thaudang leiribani scheme sing asiki matangda media na lana hek ikibada miyam da lana chatkigadoribani maramaduna hiram sing asida media singna hena khangnabagi pandamda ngasigi workshop asi pangthoklibani district administration asu thaudang lawjaraga athuba matamda hiram asigi matangda media ga interaction program amasu sinnaba honajage haiki Thoubal district hospital da su ngasidagi digital radiography hangdoktuna miyamda digital x-ray gi khudong chaba phanganba hore x-ray gi result singsu whatsapp da mayek sengna pibagi khudong chaba leire khudong chaba sing asi ahing nungthil naidana miyamda fanghali maramaduna miyamnasu khudongchaba asi lobiyu hairaduna ngasidagi hongdokliba digital radiography asina category kharadadi free da khudongchaba piri haiki India's Peace Act policy and its impact in Manipur aduga pagi RDNPR gi makhada lari scheme singsigi media ga information ana ni pradhamaya amma na parak kadai bakang kadai na kitang scheme singsigi matang da tang soina di kitang lan gi ama yaw gi ga lan na gi ba ya pe media na nam ko ha kadai aduna scheme singsigi matang da munna ekoi gi ngasi di naina bi oraga hayeng karigumba scheme singsigi matang na issue la kanda he na ekoi gi knowledge lerani hai basi mani ngasi tumlage I must say, the district administration is cited in Russia. Mamma, the super state, the super program. I departments in say, media in the direct of the women, fire schemes in Matanga. Say, Namka like with the Paka Liver, PICT, results, even mission, Gaita with the Napa. Adagi, Apagi, RED, Makada, PMJSY, Sigi Makada, Thoubal, and Paka, the DAC, covered up in the Marker Kayam, another Kundeva. Masih matangda praja asinda kene information tiba yana beda mata ai district administration na toka noraga ai athuba matamda masih epagi media gi sininaw sing kusam naraga masih ki interaction program masu ai sinba sinjage haibana ai ngasi dagi sumaya babu masih yam kana babu babu dama praja na sukana bani to press ki sininaw sing ju makoi na sidal thapuk suri ka hai ji suri press ko da braga ai epagi Yengsan bayala ko ni was ko kamay ko gizarna samo ko bagi chapchaba ke nuru aw bayala ni hai bagi ay wakan ne je no masi ay akhu badai barko ibat department ko is this kimpai ka sinsiga media ke sin naw sinsiga internet ko raga se PICT ki hai jal jivan mission hai jal jivan mission ni tawul se kadai wai da progress kadai le ka se moi dagi report lor ka ko ki press ki sin naw sin so ko ki district administration na mateng pang di hai da re witness that we are we were having to give one a quick feedback upon we been about a mediali nasi in Viva Chinao Sindai after London comes a hoge I must see a two day since I don't know what is again my hand comes again PIB Imphal gi MCO Premlata Loitamna moderator oiduna pangthokiba workshop adugi technical session da Thoubal gi district social welfare officer Kanguzam Nongpok nganba Salaichana the welfare schemes for senior citizens differently able persons and weaker sections haiba hiramda wangangki Manipur University ki Economics Department ki Professor Dr. Chinglen Maisnam amasung Jila Parishad Thoubal ki Chief Executive Officer Kedrimayum Umanandana the India's Act is policy and its impact in Manipur amasung the schemes under rural development and panchayati raj haiba hiram singda wangangki tungda workshop aduda saruk yariba media person singa amadi wangangloi singa punna interaction program amasu pangthoki